ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯩꯂꯦꯡꯖꯥꯡ ꯀꯨꯀꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯌꯥꯎꯅ ꯌꯨꯝ ꯑꯍꯨꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ngasi ayu pung 10 tarakpada Kangpokpi district ki manung chanba Lemakong police station na konba Kailengjang kuki khulda sakangdaba khulai matik chana paiba miyoi singna landarakna khullasigi kulakpagi yum yauna yum ahumai thakre sakangdaba gi attack duda masa kanjanaba khunja sing chapagada mafamda khul thadoktana lanjena kre hairi pawsina maka tardana sakangdaba khulai paiba sing aduna khullasigi yum kaya amasu thugai duna ma ta tholamle hairi attack asigi matangda ngasi nungthil atheng phawada kanaguma lup amatana claim tropolay marak asida cookie student organization Southern Hills na ngasi ayuk Kailengjang village la darakhiba du NNCN IM na sathaki be check ni haina kana yaningda phongtorli TSO Southern Hills ki zerol amada matik chana khulai paiba NNCN IM gi kadarshina ngasi nungtil pung ama makhairom tarakrom tabada Kailengjang kuki khulda changchalalaga khulgi yumsing adu mai thadu ambani thodosi deputy chief minister L Dikho amadi home minister Govindas Kontojam yauna Senapati district headquarter da UNC gi losingba singa sathigi wari sanariba mafam asidagi kilometer 5 rom khaktamak lapa mafam da thokibani maram asina attack ase sathigi wari chathariba asi kahananaba maralejadaba khunjasingda aki akang pina wasathaba attack amani Kangpokpi district ki miyamna sathigi-damak lepli district asigi miyamna mamangda sigumba makalgi kahawbagi thawong kya chathakrabasu angamba thakda puning phadadana lakpani masi aswanba amani haina lawbudi chumloi naga kanggu de attack asiga mai lena piningba pawjeldi naga gi khul kaya ama Kangpokpi district manungda leiri naga gi khulai paiba kanguna kahawbagi thawong kaya chatharabasu Kangpokpi district ta leiriba naga khulsing akiba yaudana santi oina leibasi kukisingna puning phadabadagini adubu Kangpokpi district ki kuki khulsingda kahawbagi thawong si leptana chatharalabadi kukising su khul amadi misam miyam kanjanabidamak tamatik chab action lokalakpa yai maram asina law enforcing agency sina ngasi kuki khulda changsangdana yummai thadoramba chenaba sing pharaga lebak asigi aingi makhada sarak pibiu karigumba chenaba sing asigi mathakta thabak lokotaba tarabadi KSO Southern Hills su nagra group singa ain ngaknanab leireba agency singa kusumnarduna Manipur gi hojik mayong leireba tangdu lita daba phim asi thoanbani haina loguni hairi